ꯁꯣꯝꯕ ꯃꯦꯔꯤꯁꯤ ꯀꯩꯅꯣ ꯑꯩ ꯑꯄꯥꯝꯕ ꯁꯣꯝ ꯄꯤꯕꯤ ꯉꯝꯗ꯭ꯔꯣ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯃꯥꯏ ꯃꯃꯤꯡ ꯈꯪꯕ ꯄꯥꯝꯃꯤ ꯁꯣꯝꯅ ꯇꯥꯛꯄꯤꯒꯗ꯭ꯔꯥ ꯆꯥꯎꯈꯠꯄꯒꯤ ꯊꯥꯛ ꯁꯨꯛ ꯋꯥꯡꯂꯕ ꯃꯇꯝꯁꯤꯗ ꯁꯣꯝ ꯈꯪꯕꯤꯔꯤꯁꯤ ꯀꯩꯅꯣ ꯍꯩ ꯆꯥꯎꯈꯠꯄꯗ ꯔꯣꯃꯥꯟꯁ ꯌꯥꯎꯔꯤꯕꯅꯤꯅꯦ ꯃꯥ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤ ꯂꯩꯔꯥꯡꯒꯤ ꯂꯩꯔꯝ ꯇꯥꯕꯗ ꯈꯣꯏꯃꯨ ꯃꯌꯥꯝ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯄꯥꯏꯁꯤꯜꯂꯛꯀꯗꯧꯕ ꯈꯣꯏ ꯃꯌꯥꯝꯗꯨ ꯅꯪ ꯂꯣꯏ ꯊꯤꯡꯉꯝꯗꯣꯏꯕꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ 이제 ꯂꯩꯈꯥ ꯇꯥꯕ ꯊꯕꯛ ꯇꯧꯔꯤꯗꯨꯕꯨ ꯅꯠꯇꯦ ꯅꯊꯟꯇ ꯏꯀꯥꯏꯗ꯭ꯔꯣ ꯑꯄꯥꯝꯕ ꯄꯣꯠꯁꯛꯇꯤꯅꯦ ꯃꯩꯅꯨꯡꯗ ꯇꯥꯔꯁꯨ ꯆꯣꯡꯁꯤꯟꯗꯨꯅ ꯈꯨꯟꯕ ꯇꯥꯕ ꯅꯪ ꯑꯗꯨꯒ ꯅꯪ ꯃꯁꯤꯝꯁꯨ ꯀꯥꯎꯅꯨꯍꯦ ꯅꯨꯡꯁꯤꯅꯕꯗꯤꯅꯦ ꯅꯪꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯧ ꯍꯌꯦꯡ ꯂꯧꯗꯦ ꯑꯩ ꯂꯧꯅꯤꯍꯦ